Kuki militant singna Manipur thugainaba landarakpada Landa masibu kanaba hotnabada thawai thakraba Lamlai kendrage thawba singgi imung manungda leingkki thabak amamam piragani haina Lamlai kendrage MLA Ibomcha na lauthokre wafam asi ngasi nongadada laiba kanhai macha ningsing sanglenda pangthokiba athoba singgi mafamda langbal heitha leitha tambagi thoram kamari leinena phongdokhibane Lamlai kendra United Club Peace and Development Committee na sinba thoram maduda committee gi president NG Joy Nogada Village Development Committee President PH Sanazit na chungpa kaya na sarukya ke tharamatu da MLA Ibomcha na makata na hai hauzikti lamdabasida kuki sing na maithei khul ngakpa yauna landarakpa ngamdrabanina lanthengna ngai matamda semitlon sothaduna leiruba adu menkhatnaba hotnaminarase Landa AC leikhidraba Lamlai kendragi khunja singgi mong manungda leingkki thabak amamam piragani masi thabak ta onthoknaba mari leinaba singda takshilagani haina phongdokhibaga loinana leikhidraba singgi khubamda mafam chaba genglaga sanaba honaragani maduda changba senfam singshu MLA masana puthokani haina phongdokhi Singa maite ga tainana akoi khun taminaba jaga singda akoi nongmai kapnaba changchandana yummai heta thanaba adai hanaba tumnaba sina singbagi sidi yam phajana handare aduga masina handarakpa aduga loinana akoi gi da yamna layu phabamna thoiba irangsi akoi gi kuki gi militant sing illegal migrant sing moi sing sina akoi gi prithvi gi miyam da thoiba irangsi akoi gi Hindu maitei singa aduga akoi gi kuki akoi gi Christian chapa singa ani gi marakta thokponena ohallaga akoi gi majority wariba kangbu sina sarkar siga khusamnaraga moi gi mathakta lan tabanena ohallaga akoi gi sarkar na singba singse thugairaga PR thamdana khotana tauraga amukhena kang hong chaihennaba laibak si thugainabagi adumba lalong wa satharamba